Manipur gi ahanba Omicron positive miyam marakta koichat-chatlamle report pikhalakle. Manipur gi ahanba Omicron positive oikhiba mioi adu kanglon gi wangbada mafam kyada chatlamba thengnare loinana mahaki contact tracing da RT-PCR positive oikhibi machanupi amasung yumlonabagi ahal aduga samnaruba mioi singsu contact tracing tawna thabak lokhatpa haukhre. District Surveillance Officer Imphal West, District Contact Tracing In Charge Imphal West, District Nodal Officer Testing amasung Tracing Imphal West amasung DNO Admission Imphal West yauna sathakiba mioi sing adugi active surveillance report ki matungina ahanba Omicron positive oikiba masagi sahi nipunipan suraba Imphal West District ki mioi asina lengak na piba mapalepak tagi thunglaba mioi singna ngak na satkadaba kangon sing ngak tabagi mami chaung tare lengak ki kangon ni matungina mapal lamdagi lakpa mioi numit tare ni yumda quarantine tawrga leiraba matungda nipani suba numita RT-PCR test tawgadabani maduda negative laklaba sumi adu numit tare ni di masagi phima madu monitoring tawduna leigadabani haina pallibani adubu Omicron positive oiriba mioi adu mahaki RT-PCR testing gi sample December 10 lauraba matungda report tawdringi de December 18 da mafam kya da chalambagi report phangle mioi adu ga samnaruba mioi 13 contact tracing tawbada mioi ahum RT-PCR positive oiramki loinana negative oiriba mioi sing adu su numit 13 ni home isolation tawna bakhangankre positive oiriba mioi asina December 18 da sagol ban salam lekai da leiba cycle workshop amada machanupa gi cycle semba chalamki makoina chalamba cycle workshop adu gi mioi ahum testing tawna ba masak khangdokpa ga loinana makoi numit 13 ni quarantine tawna ba pautak piki numit adu da mahaki lekai da leiba pan dukan amadagi package drinking water bottle amalaiki Pandukan family nupi adu su testing tawna bakhangan bagaloinana numit 13 ni quarantine tawna bakhangan ki mioi asina numit asimaktada mahaki lekai da leiba mioi magi yumda sanglaga unaramki mioi adu su testing tawna bakhangan bagaloinana numit 13 ni home quarantine tawna bakhangalamki mioi adu gi yumda December 18 phawba mantri pukri dagi tile lever kharasu thabak suramki Labor sing adu masak khangdoknaba DSO Imphal East ta thaduna khangan bagaloinana contact tracing amasung testing tawna bakhangan khre hairi mioi adugi contact tracing da RT-PCR positive oiduna isolation tawduna leiribi mahaki sahi 13 gi machanupi adugi active surveillance report ki matungina nupi macha asi kwakaithel konjeng lekai da leiba tuition center amada nungthil pung 3 makhai dagi manga makhai phawba physics ki tuition chalambadagi hariba center aduki mahiroi 53 masak khangdokpaga loinana testing tawna ba amasung numit 13 ni home quarantine tawna bakhangan ki hariba numit asigi numidang pung 3 tagi 8 phawba kwakaithel konjeng lekai da leiba oja amada chemistry gi tuition su yauramki Ariba tuition center asidagi mahiroi kunipan masak khangdokpaga loinana numit 13 ni home quarantine tawna bakhangankre mahiroi asi December 18 phawba Dulalend da leiba masak nairaba school amada class 9 section A da physical class yauramki Maramasina DSO Imphal East ta cross notification thaduna mahaki contact tracing amasung testing tawna bakhangankre Omicron positive oiriba mioi aduga naknaruba mahaka yumlo nariba sahi humphum doi ahal adu December 15 da lekai adu ta pangthokpa luhongba mada saruk yaramki maramasina mahakna luhongba yauroroba mafam adu da laklamba mioi sing masak khangdoknaba club ta khusinakre December 13 ta chingbai rong da pangthokpa birthday gi thoram amada saruk yaramki maramasina DSO Imphal East ta cross notification thaduna contact tracing tawna ba amasung testing tawna ba khangankre loina na mioi asina December 19 da lekai ahal kharaga mahaki yumda punna phamina duna wari watai tawnaki maduda yawba mioi ahum masak khangdokpaga loinana testing tawna ba amadi numit 13 ni home isolation tawna ba khangankre haina report aduda palli atopa pawamana asiana yauri basina thairaga manaw nupa kankhatna ba honariba MLA amadi worker singi thawong sing nokningi Roshan Hairok to khulai paiba BJP worker sing amadi MLA gi manaw nupa na migi yumda sangduna nongmaina kapada inaw nupa siraga ipana soktuna hospital da laika nariba sigi achumba wael puthokna ba honabagi mahuta hauji MLA oriba thoksom rade shamna manaw nupa kankhatna ba honariba thawong nokningi manaw nupa TH Bisorjit LS putro kankhalaga atopa mangabuna mara leire haina panda leiruba MLA na phongdoraliba wafam se aranba ngaktani haina Leikhidraba Rohit-ki mayamba en Rosanna paumi singdo phongdokre mahangna makha taraduna haikibada December 18 da MLA mapanda leirui hairaga karisu khangdana mi hatpad chenari ba manaw nupa bu kankhalaga atopa kangbuna mara leire haina phongdorali nongmaina kaplambadagi shoktuna leiriba mahaki apokpa premchanna phongdokba wafambu aranbo oina puthokna ba honari Manipur police na mi hat asida chenabani haina mioi taruk phagathirabasu numitu da sijinakiba nongmai sing phagatri Semjin Sajinba MLA amadi worker singi wafam miyam thajibiginu hairaduna thawdodu da misi mina nangliba imungi awabada saruk yabagi mahutta phimu setpa mioi singna BJP gi mayum makai amadi pochai kya thukaibagi nungaitaba phongdoktuna pause singda ngangliba wafam nganghaningde CCTV gi footage ama semdok semjin tawduna thawdodu da chenariba mioi sing kankhatnaba MLA na honariba asi makhata na tawbiganu masine irang asigi waroishin purakpagi mahutta hena chawbo athok lakpasu yai
Manipurda lengak na mi hat pada siana ba mioi sing maral gi matung ina serak pibiu amadi thodok tu da sina khiba nongmai sing lokhat piu haina phongdoki atopa paw mana NPP gi let paw hoki BJP de yaukre Sandel SC gi MLA Manipur Youth Affair and the Sports Minister su oiriba NPP gi lusing ba let paw hoki BJP de sangkhiba ga loina na ngasi New Delhi da leiba BJP party headquarter da ok gi thoram pangthokre BJP gi National General Secretary Bhupendra Yadav na hai Manipur da amadi center da paliba BJP sarkar na praja miyam gi damakta yaifana ba thabak kya tawbiri Manipur praja gi thamoi da BJP bu nungsibi haina sum hangna phongdoki ngasi BJP de sangkhraba let paw hawki hai Prime Minister Narendra Modi na North East yauna Bharat ki chawkhan bagi damakta lakhulak liba khongthang singda thajaba laiyudagi amadi praja singa loina na chatpe aba kholaw aduna NPP thadoktuna BJP de changlakpani haina su let paw hawki no phongdoki Thormaduda National Spokesperson Sambit Bhatra yauna BJP ki lusingba singsu saru yakhi